ꯆꯥꯅꯦꯅ ꯁꯤꯕꯨ ꯀꯅꯥꯅꯣ ꯂꯤꯁꯥꯅꯣꯅꯦ ꯁꯤꯕꯣ ꯍꯦ ꯆꯥꯗꯣ ꯑꯩꯅ ꯂꯣꯜꯂꯤꯅꯦ ꯀꯩꯗꯧꯔꯒꯦ ꯑꯣ ꯑꯩꯈꯣꯏ ꯆꯦꯅ ꯂꯣꯟꯕ ꯆꯥ ꯑꯣꯏꯔꯦ ꯑꯩꯗꯤ ꯅꯣꯏ ꯅꯅꯥꯎꯄꯥꯅ ꯏꯅꯝꯃ ꯆꯠꯀꯗꯣꯔꯦ ꯍꯥꯏꯕꯗꯨꯗ ꯃꯥꯅ ꯂꯣꯜꯂꯤꯕꯣꯏ ꯈꯜꯂꯨꯔꯦ ꯍꯥꯏꯁꯨ ꯍꯥꯏꯕꯗꯤ ꯍꯥꯎꯁꯨ ꯍꯥꯎꯈꯤꯗ꯭ꯔꯦꯗꯀꯣ ꯁꯪꯒꯣꯝ ꯂꯩꯇꯕꯁꯨ ꯅꯠꯇꯦ ꯆꯤꯅꯤ ꯂꯩꯇꯕꯁꯨ ꯅꯠꯇꯦ ꯑꯍꯩꯕ ꯏꯅꯥꯎꯅ ꯉꯟꯇꯥ ꯍꯧꯒꯠꯂꯒ ꯂꯣꯟꯕꯗꯤ ꯀꯩꯗꯧꯕ ꯆꯥ ꯊꯛꯄ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯏꯅꯥꯠ ꯅꯠꯇꯦ ꯑꯗꯨꯒꯅꯦ ꯑꯩꯗꯤ ꯊꯛꯁꯨ ꯊꯛꯇꯦ ꯑꯣ ꯏꯆꯦꯅ ꯊꯛꯇꯦ ꯍꯥꯏꯗꯅ ꯌꯨꯝꯁꯤꯗ ꯂꯩꯕ ꯃꯤꯁꯤꯡꯁꯤ ꯎꯁꯤꯠ ꯊꯑꯣꯏꯗꯗꯅ ꯇꯧꯔꯤꯅꯤꯅꯦ ꯄꯪꯆꯥ ꯆꯥꯔꯒ ꯄꯛꯊꯛꯇ ꯊꯛꯑꯒ ꯂꯩꯕ ꯌꯥꯕ ꯃꯤꯗꯣ ꯑꯩꯈꯣꯏꯗꯤ ꯅꯠꯇꯤꯌꯦ ꯍꯩꯖꯗ꯭ꯔꯁꯨꯅꯦ ꯑꯩ ꯏꯃꯨꯡꯁꯤꯒꯤ ꯊꯕꯛ ꯇꯧꯕꯗ ꯌꯥꯝꯅ ꯆꯦꯛꯁꯤꯟꯕ ꯃꯤꯅꯤ ꯏꯊꯛ ꯊꯣꯡꯕꯁꯤꯡꯅ ꯀꯔꯤ ꯍꯥꯏꯈꯤꯅꯤꯅ ꯌꯥꯝ ꯀꯤꯖꯕ ꯃꯤꯅꯤ ꯑꯣ ꯆꯦꯛꯁꯜꯂꯦꯅꯦ ꯆꯥꯅꯤꯅ ꯃꯍꯤ ꯏꯔꯥꯡꯍꯦ ꯂꯥꯡꯉꯗꯅ ꯆꯥꯎꯈꯠꯇꯕ ꯏꯃꯨꯡꯒꯤ ꯆꯥꯗꯧꯅ ꯃꯁꯤꯗꯤꯅꯦ ꯍꯦ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯕꯨ ꯆꯥꯎꯈꯠꯇꯕ ꯀꯥꯏꯅ ꯊꯥꯔꯠ ꯀ꯭ꯂꯥꯁꯀꯤ ꯁꯥꯔꯇꯤꯐꯤꯀꯦꯠ ꯄꯥꯏꯕ ꯅꯪꯅ ꯑꯩꯕꯨ ꯎꯁꯤꯠꯇꯕ ꯌꯥꯕ꯭ꯔꯥ ꯍꯦ ꯅꯄꯨꯟꯁꯤꯗ ꯃꯅꯤꯄꯨꯔ ꯋꯥꯡꯃ ꯂꯥꯟꯗꯕꯤ ꯃꯩꯇꯩꯔꯣꯟꯗꯒꯤ ꯍꯦꯟꯅ ꯑꯇꯣꯞꯄ ꯂꯣꯟ ꯉꯥꯡꯕ ꯉꯝꯗꯕꯤ ꯀꯥꯟꯅꯗꯦ ꯃꯤꯒꯤ ꯍꯧꯔꯛꯐꯝ ꯍꯥꯏꯕꯁꯦ ꯋꯥꯉꯥꯡ ꯁꯉꯥꯡꯗ ꯇꯥꯛꯄꯅꯤꯅꯦ ꯏꯕꯦꯝꯃ ꯅꯪꯒꯤꯁꯦ ꯑꯩꯕꯨ ꯂꯋꯥꯏꯅꯤ ꯍꯥꯏꯕꯒꯤ ꯃꯑꯣꯡꯅꯤꯅꯦ ꯍꯥ ꯂꯋꯥꯏꯅꯤ ꯍꯥꯏꯕꯒꯤ ꯃꯑꯣꯡꯅꯦꯕ ꯀꯩꯅꯣ ꯏꯆꯦꯅ ꯑꯩꯉꯣꯟꯗ ꯍꯦꯛꯇ ꯏꯂꯩꯗꯤ ꯑꯩꯈꯣꯏꯗꯤ ꯍꯥꯏꯖꯗꯦ ꯏꯆꯦꯗꯧꯅ ꯅꯕꯨꯛ ꯐꯠꯇꯕ ꯃꯤꯗꯣ ꯑꯩꯈꯣꯏꯗꯤ ꯅꯠꯇꯤꯌꯦ ꯃꯁꯦ ꯑꯩꯉꯣꯟꯗꯒ ꯏꯜꯂꯛꯇꯅ ꯀꯗꯧꯏ ꯃꯁꯦ ꯑꯩꯉꯣꯟꯗ ꯏꯜꯂꯛꯇꯅ ꯎꯁꯤꯠꯇꯕꯩ ꯋꯥꯅꯤ ꯃꯁꯦ ꯃꯁꯦ ꯑꯩꯉꯣꯟꯗ ꯏꯜꯂꯛꯇꯅ ꯀꯗꯧꯏ ꯃꯁꯤ ꯑꯩꯒꯤ 이제 ngасidi inamasu yaudrabанina ꯆꯥꯛꯁꯤ 이제나 khara thongbirodana ꯉꯥꯏꯈꯣ ꯄ꯭ꯔꯤꯌꯥ ꯉꯁꯤꯗꯤ ꯑꯩ ꯅꯉꯣꯟꯗ ꯋꯥ ꯑꯃ ꯍꯪꯒꯦ ꯃꯇꯝ ꯂꯩꯕꯒꯤ ꯈꯤꯕꯤꯛꯇ ꯏꯈꯥ ꯊꯥꯕ ꯅꯪꯅ ꯑꯩꯉꯣꯟꯗ ꯊꯧꯗꯥꯗꯣꯏ ꯁꯨꯝ ꯍꯣꯠꯅꯔꯤꯕꯁꯦ ꯀꯔꯤꯒꯤꯅꯣ ꯅꯪ ꯑꯩꯁꯤꯕꯨ ꯀꯔꯤꯅꯦꯅ ꯎꯒꯦ ꯅꯨꯡꯉꯥꯏꯇꯦꯗ ꯊꯥ ꯃꯇꯣꯟꯗꯅ ꯁꯨꯝ ꯇꯧꯔꯛꯏꯗꯨꯕꯨ ꯀꯩꯒꯤꯅꯣ ꯑꯩꯗꯤ 이ꯆꯝ ꯆꯝꯅ ꯁꯨꯝ ꯍꯥꯏꯕꯅꯤ 이제ꯗꯤ ꯄꯨꯛꯅꯤꯡꯗ ꯋꯥ ꯌꯥꯝ ꯂꯩꯔꯝꯃꯤꯖꯥ ꯑꯣꯏꯔꯦ ꯄꯨꯛꯅꯤꯡꯗ ꯋꯥ ꯂꯩꯔꯤꯁꯦ ꯑꯩꯔꯣ ꯅꯠꯇ꯭ꯔꯒ ꯅꯪꯔꯣ ꯅꯪꯕꯨ ꯅꯈꯨꯠꯇꯣ ꯇꯦꯛꯄ꯭ꯔꯣ ꯅꯃꯤꯠꯇꯣ ꯇꯥꯡꯕ꯭ꯔꯣ ꯑꯉꯥꯡ ꯅꯪꯅ ꯑꯩꯉꯣꯟꯗ ꯆꯥꯛ ꯊꯣꯡꯉꯨ ꯀꯥꯏꯅ ꯍꯣ ꯐꯔꯦ ꯐꯔꯦ ꯑꯩꯅ ꯑꯉꯥꯡꯅꯤꯗꯅ ꯑꯩ ꯇꯧꯖꯧꯔꯒꯦ ꯍꯥꯎꯔꯅꯤ